mayambu ahanba maktada kangle lepung ori channel gi makedagi bisok khoirakpamna taram nokchari channel asina ngasisu tabada ki tujungba phawraba subscribers ngna thabira powari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda choikiba langkiba kaya yarabosu mayamna nungsibiduna ngakpiu haiduna hajari aduga amana channel asibu mapung phanba matamda sarugi biboina adomodomna like amadi subscribe share to biro mahaduna jari subscribe to matamda bell icon du on to biro mathangi wori thaglapa matamda adomodomgi phone da phangna bagi damakta adu de wori se hongna ba tokjaraki thaudo singa sidagina sahi kharamuki mamangda singba maki thokiba wori ama kakni aigi ming singajit kawi aise college tamna tabain khanga se suba damak chalai ha na isa hajira suba salambani college tamna adubu babagi masa singamlaktaba maram naisi yumda laituna thabak ama thiba horaklami babana nongmadi asuna irakhi ibunga nangna thabain khang chalibani haidana tawri basisu imong ase kaya thudongna hendokna wa ba imong maksunati nangbu lairakado phajana tamba yadabra baba lairaksu tamni paisa su tani sisu punsigi makhal mathelamani da paisa taliba sisu hayungai kanana khangba saraka gi thabak khaktanga ai thabak tawni habadi laiti aduna workshop ama kabak yausira haina ai ngarang dagi khali ngarang dagi khalakpaduna workshop kabak yauraga madudagi phanglapa paisa sing aduna ai se kabak tung sinjarabasu hayeng kona thangda karba ama tawgi hadana wakhal da khalai adu su yamna phajaba wakhaloni nayamba halla sisu lairik tamlibani hadana dam tamlaga tabak ama thinaba mahaksu tawri hoi sarka gi thabak tawba khaktana thabak tawba sunati isani sa thabak pijaduna thabak tawba haiba sisu masisu yamna kana khraba thabak amani yemo prithibida hojik thabak tawriba miyosing amatana paisa pai haiba amata yoramloi business tawba karba tawba miyoi khaktana prithibida yamna paisa yamna paina bani sumi baba ado aisu sarka gi thabak si kaya thudokna pambadi odida aiko ichilina ohum sigi manungda sarka gi thabak tawba pamdabasi ai khaktani nanaw sodo mangai sarka gi thabak tawgani haidana tawi paisa nungsa pisilaga thabak laibasi su aidi kaya thudokna pambodi aiko ne piklingai dagi hauraga yeye sing wana tamlaktuna paisa mayam ama sangduna lairakasi tamlakpani madugi sumatakta lairakasi tamba loire hairak kana duda thabak amuk laibado madune hena pamkidre pharesi nangna pamliba workshop yobasina kanagi workshop tano baba thangnaba laikai gi ta kumar gi asida ai yauragi haina khali ado baba haidi hainadri nangna haina batalagana ai haina biro haibra baba yarani da imana ba hembana haina ragi haidana haikre oh phare ado namada dinang haikrabra imada di haidrida ado baba na yarabanina imado kitang thembiyo baba na themadi imasu soidana yarakanida phare hore numindang gyan dana wari ado sanarasi asum daudana imana ba hembado mahakso atopa laikai dagini numitumudi numidang wairam gi matam maduda aisu atopa laikai gi imana ba hembado madudana aisi thanda salami imana ba hembo hegi mayum tana laklaga imana ba hemba ka wari watai khara sanage khalle tawbada ba imana ba hemba dudi workshop ta laiki haidana mayum da lairamda baduda isu workshop tana lakla bakana duda imana ba hemba ga ga si wari watai khara sanai imana ba hembana singaje aisu ngasai haidi hainarabani mi ama dharaka tai haidana takumana so haram baduda aisu tan sare haidana hawdokrabani ado yaragadi nang hayengdagi lao haidana takumana hairei nangbu yarabo hoi yabudi yari takumara do amutang di wari chana ningbani kari chana ge harino imphal da gari ki mopo masak lobo satki apharesi hayeng gyan tana sanaragi ado nang kusumal do kya bu sarino as yam pikida ado kusumala sipik taragasu pakhang oi bai khoidadi masi adum yarida yumkai pana bana tabanina ado masidagi hen haikalaklagadi paisa se khara dagi sakhulakadori bani kanana khangba
nangdi nakun asasu khara haibanina aingondagi hen haikrabadi asi yareda nangsu ado ngyak su sum wari watai sanare aisu yum da hanaba tawragi numisu khara khara tasilakle a hoi phare bai hanaba tawro asum tawdana isi yum da halakle yum da halaklaba kan aduda laikai si khara lansilaklaba kan khongnang ama hawi laikai ki khongnang asi yengbada sukimatik yamna sui mafam asi sahi khudingi gari accident thoktuna mi adum logdi logan bani gari accident atragana gari kumba thawdo ama thoktuna mi adum sigalli mafam jaga ase hek yawraklaba kan aduda nahan makhidi kaya thudona khaluda bani adubu ngasigi numisimadi ai ki sada gari kumba khara khalakle nahan makhidi gari kumba amata khandraga ngasigi numisimadi khongnang mapa thangba saruk se lan thoktuna lakpada isa se gari kumba ama khalibasi sibu kari kino mafam jaga asida miyoi kaya gi thawai su pikam nakhrabani sahi khuding gadam siduna lakli as handak sahi gi si thingbudi thingle haibabu media mata lawdri sumana sum tawrabadi phagadabani da haina wakal da khanduna lakli namit ado namisu khara khara tarum tawraklaba kani mi su kaya thodona sanabo oide masigi mapasi yum somata tanadi sikulli tawadabu gari masa masa khara makti lai madu laklabasu media du maksi ai so sum laklaba kana duda tung arapna kana gumba amana wi haidana huisen khonglapagum na isi makhol khara tarai madu taraklaba kana duda isi tu sungi ai si tung laithoktu khanglai laithoktu na maya si yingloba kana duda kana gumba amata lakpadi uramde hausi khonglakhibudubu huisen natra manida aigi wakhalnara lambi sida kana gumba amata su lakte as onthon tokpa wakhal da su jaja yamna khanduna lakle wakhal na soidana oiramba yaida apare yumda dum sumtring halaklagi haidana isi yumda halakle yumda halaklaba kana du daisi ngasai gi wari pumnamak sing adu babani ma da loina tamle wari sing adu tamba matamda imagi ma sado kaya yaning da bugum tawi ima na ngonda nati thauthi teba thabak to natragadi nang thabak amata leitrabo ha ima thauthi teba thabak su thabak ni college tamna sumana sum subasna ti phaida tamo su thabak tawde hoi thabak tawgani haidana budi leirapudi miyam pari exam su masa masa thari hauji mak tawba makti na tedana sisuai gi sagi ran lai tungsin jahubani ha na su thabak suba chatlambado ai baba se masa ngamdrabani na thabak suba chatabado ai nungaiti imung asi thoina waba imung dinati tabada boy gi sada thabak suba chatabado kaya thoidona nungaiti aduna pasa khara dabu phanglabadi haidana ai se thabak suba chatpani aduga nangi college ki exam ki matamdana kamai tawba college ki exam matamda su khara dum pothaba yanida exam numi khakta college ki exam tu di kaya thudongna padrasu yaida oh phare aduna yarani hairabani na nangna phanaba dum tawro asum hainai khoisi wari watai sanaraba matungda numitumadi hokri nongalak kanda isi workshop yoba chalami aisha ahan bathabak yawbana goisili kaya thudongna haibadi oiramde hemba aidi ahan ba yorpasi kaya thudongna haibo oideko ado nangna khara takpiyo hoine aina budi takadoribani ado nangna sana su khara hotnoko hoi hotpudi hotnagi numitumadi ahan ba numit na goisili aidi hana surakta bathabak na goisinbaga asuki mati ko gasi ingaw hengawi imana ba hemba na su khara phajana tai workshop asigi mapu oiriba ta kuma na su phajana takpire makhoina khara takpaga si khara khajiktang di hairami adubu kokti amna ngawi numitumadi loisilaba matungda imana ba hemba gai ga silakle ngarang aina khongnang makhong aduda thengna khiba singado imana ba hemba da tami hembana madugi mafam jaga do sahi khudinge dum haidi hainabani ado section sajina chaloko handak sahi gi mi amata logdri banatra logdri apharesi section sajina chalo ai so sai phok thingi haidana imana ba hembana simate khara thimbirakle imana ba hemba daina bhai yaranida ai sibak yoradi adam chatlagi yaradro yaranida asi hairaba matungda imana ba hembado
mahak sumayumda hankre. Ay suyumda halaklay. Yumda halaklaba kanta babana tapagado kamay to kaya haidan hanglai. Maduda ay nasu. Baba, ahan ba yaw ba nagoy sili? Kok tiyam na ngawida. Ado, asum tam na yawrakla kanta hayrakanida. Pare adudi sa ising asi satok na bataw rasi. Asum hay na numidang kimatam dumadi sa ising asi satok lay. Masigi matung da siya takhay mo kisangdi. Lepalay na tabaga si yaw ba horakli. Hana hiram daba kaya sing adusu kara hirakli. Adubu no manamit amadi. Nong su thagi matam haibadi yorak labanina. Nong asi mang ba horakli. Imana bahemba na takumar ta. Takumar. Nong asi su singkong singya sing asi pumam hiktam mamagalai. Karangan han krage haibabu yagadra. Ngasi di gari sisu kaya tudong na lakbo iti. Hoida. Gari po toy na laktragadi na ko'y hangi suhalo. Ado, tiyang na matam, haibadi, gari laklabadi na ko'y tiyang boso dumag yorak piyay ko. Hoida takumar. Pare, ay nga sigyo na di, pung tarupag tawaga si suraga, adum yumdahan kragi. Hoy, yari. Haida na takumar kay ko'y kasingang naraba matungda, numitumadi tawaga si pung tarup hawbo sura si haida na, imana bahemba kay kasi tawaga da surami. Imana bahemba na pung taruk hektarak labaka na duda yumda halagi haida na ikusi yumda halakli. Numitumadi yumda halakli hay bagiwani isa se kari kumba maitog tawi. No nga sisu titli suba horakli. Imana bahemba na asingaje nang yumdahan ba do yam na parak tagadabra. Taraga na ikudang hak lay kodana. No nga se kalak kadaba sumali karapa tarak labaka anda gyanta na hangiga hinkrodana. Abhay yara nida. No nga siya karapangkan kalagtri ngay sida ay yumyaw na ba dum siyang kragi nang siya dumagsang hauro. Yabu yagadra ne. Numisu ta silaklay. Ba, yani da. Nang adum sang hauro da ay adum siyang kragi. Pare dudi. Ay sang hauragi ko. Nang sa tinamapay ki kaya bro. Yara ni. Madu na hena siyan bada paraktara ni da ay adum siyang kragi tanta. Si haira ba matungda imana ba hemba da mayumdal hauri. Ay su yumtana silaklay. Yumtana silaklaba kana duda. Nong ado su pagi dagi kara kang kalak paduna. Nong ado kara makadi kalaklay. Adubu yumyaw kadaba kara kazikta ngayraklay haida na isi. Adum haug thada na silaklay. Adum na silaklaba kana duda. Kung nang ado gi mapado yoraklay. Kung nang mapado he yoraklaba kana duda. Kung nang gi may kay thangba saruk adomda. Kanagumba mamami samyo na hutlay sinduna sangkibado. Ay su uraklay. Madu uraklaba kana duday gisada ahan ba kaluri basi mini haidu na kaluri bani tawadabu madu media matalay pamtokti mina yam na kinari ba zagani asuk mamlaba kan sida mi sumandi as nong raga nong surak pani ay di hanya kidreda haidu na isi wakal da kantaba matek daudna adumak han na yeng dabida silakli ay gitong oirap na makhol kari no kongnang adugi may kaitam na makhol karatarakli Nupara nupira khangdaba makhol khara kapalaw ba tawbagi makhol khara tarakli. Misyo matasa na dilambiyado nong naga nong subani nungsit naga nungsit silakpani. Ay su tarakli ba makhol singa do han na phawba yeng ba tawdana adum silakli. Tawba da bukong nang adudagi khara laptang na laklaba kana duda ay siyamay hapet lay duna yeng luba kani. Angak pagi matawni. Kong nang adugi maning thangba saruk marum thangba may kaya somdami mari mga musin mo ba makay. Wangtrang wangdo na pulap tasin do na lepaga laybado ay si urakli. Madu uraklaba ka na do dahil sila way samsing asi sapsapik ti yungi. Ada layri sibu kung nanggi maning thangba saruk adomda musin muraga sapsap yung do na lepaga layri sibu mira layra. Tanza do dahil siya waiting siya amada sang sindo na yeng bani. Masi mi diman kitreda. Nong asi suyam na kalakli. Haida na layringay tanza duda mamang thangba sarok adom dagi lakpag gariya magi mangalda nga say makay uramba pum na magsingado loy nek tamangkre. Matawa duday gi sasi kiba na yaraktre. As kajik tanida saptra tawbadi horak labani kari kumba saptra tawriba pum na magsingado henay gi sada hakting na bataragadi ay ngawdo na paydo na satkadoribani. Pare, ay, no nga sang yaktang di waiting siya asida tup lagi.
haidana waiting shed aduda ai sing haktang di nong adu tuplami minute manga muk taram ulai raba matung da nong adu khara makhai di pathari madu khara patharak labakan nong adu supangkan kana surak trabakan aduda ai se khara muk sen ba horakle asam daudana yum yogo phawo de ai se do maksiali numito gi thogdok sing adu yum gi mi sing da ma thek tamde ai su kaudana yum yorabakan soli ba sing adu loin hekta phogdok le mangol gi kasela duda ai su mai adu khara hokotuna tikli aduga numidang gi sai sing sarabakan dai si adum potha ba hai badoi rami ahingi matamni ai gi manga sida kari kari no jajal urakle khongnang thangba mai ke somda nupi masa masafam ikai kaina pirol phurit sing adusu kari no gameng ka mata ta de musin mu ba makai setuna nupi masa adusu masak masa mata lopam khangdaba makai mamai tang khai ma di pungkai kai raga mamai na kana mamana mamit pang do na ngon ta mun ing lakpado ai su urakle madu uraklaba kana du dai ge sa se ki bani adri ai su workshop ta sali bani haidana sali nupi ado soroki matai thang bada lepi khongnang adu gin hek mamang dani nupi duna ina hek sapu upa kana du da da sing haje ngai khu ai gi kai ra ba kok ma se asi amuk tang pan silamu nupi du gi mai kai da si ying lami taw bada bu nupi du mamai tang khai ma kai duna mamai nakal na mama makha thang ba saruk ta taraga lairami mataw du upadai gi sasi thuk thuk law bu su phaurakle adu gai sasi ki bana su yadre nangbu kanano ha nangbu kanano nupi aduna aidi haying gi numit asida sungsoi soidana sigadaroba thawai mi amani sahi khuding gi sigadariba miyoi singi manung dai siamani aduna khongnang ma khong asida ai isa hana sidringai da thawai se hana siduna laklabani haidana nupi ado mafam aduda mafam marang khangdana khakpa lawbu tawraga noktuna adumak mangkre mataw aduda gi sase khamprek khangduna lawduna mikap thorakle hash hausiki dubu hayang sigadaroba thawai ni haiba ai ki mangse sumdi sum kanbanida asingba ma oigadoribra as onthokna nungai khidreda mangne haidana pungbu kaya targe haidana isi pung adu yenglami pung adu yengba kana duda ahingi pung ani tarami as hayeng thabak sakadori basi onthokna tangreda satabasu yadaba nomagi kusumala se kakadori bani as haidana isi makha tana adu makpothari nongalak kanda isi ngarang thokiba mangdugi pau singado imada loina tamle maduda imana era maku mangnida kanana kadawgadoribano isa sidi ado ima aigi manga si ayamba matamda sumdi yamna sumganbani as khangreda laina tamba malaksarasani ai salage ngarang chopa pirol singasi ngasi amutang phogdoklo nong asi su kaya nungsa thokani haiba thajadi hoi hoi sakadabado gyan tana sallo haidana isi lagli ai singarang ukiba mangsing ado madu ningsing laktuna gi sase khongnang si ubadai gi sase pangki da kirami adu bu satabadi yadabanina hanna phawba yengba tawdana isi adu maksatlami imana ba hemboi ki mayum de yauraba kana duda pulap lakminare workshop tana ngarang thokiba sing adu suloina tamle hembada maduda hembana bai yare si pangkhanju khanjiluranu yare nangna kina satpaduda tawba su soidana oiramba yai hoi bai adugi oiribra kari ki oiribano ai gyamenga amate hek tadri apharesi laina tamba ma laksarasani asum tawdana nungthilgi punga ma taraklaba madugi matam maduda laikai gi nupi masa matrakna thomdana sire haidana laikai wawa lawba hongnarakle is ngarang mangkiba mangado soidana sumba tare mayam singa sina mathang pawk tamnaraklaba kana duda nupi masa dugi makokado pumchai sari mamai tang khai mati mase khaktang yaure haidan hairami masa pumbadu sutrak na takhai biraba male makok aduna thombiraga asum tawdana maya mase wawa launarapduda imana ba hembana nangi mangasi somdi yamna sumba sani apharesi horen satpadu yamna pharak taragana aina thilasu thillage natraga babai bani thilasu thillage as hoi bhai adumna tawdraga di ai isase satpangam gadaba mandi
Hoida yarisi ngasi gi oina de gyan tana thabak asi surasi ta Kumar da su ai yana bai hainaragi ngasi di kharanga na toklagi haidana asum tawdana ngasi gi numituma di ai lan sin tawduna sakata ba jaga do misi mina toklabanina ta Kumar aduna khara thuna hallo haidan hairaki hemba ibani khara thuna halakle numituma di numit taraga halakpana tabanina kharanga na domak halai ai so sum tawdana ngan halakpaduda ai sikari gumba amatadi tawdre tawbadabu khongnang makhong adude accident thokiba jaga ado truck tumadi adumak lengdana lairami aduga mamang thangba saruk adomda nupi masadu gi sama sang khara unsa mase kumba khara yauraga ta dana laibado ai su khara makhadi urami tawbadabu yamna thoidona taba makti oidi asi baksang adu pubaduda khara si thaubo ibasani madu urakpaduda ai sumangdu ukibaduga chapchana hekning singlaktuna isa se tuk lauba horakle as on thokpagi matongida misi sadana siba haibado soidana oire khara makhadi khongnang makhong asida tamna ba haibado oikadore hana dagi sumisi mina adum thoktuna lagle haidana isa adumak lagle yumda yauraba kanda ngarang mangdu khiba sing aduga chap chanarakpaduda aisi imada tammi maduda imana khangdre dei bungo nangsu thabak subado matam khara dilep khigero ima yaro kusumala dusu numit kudingi sabanina ai sataba yaro khara su haigalaklabani as nang sidi on thon pangakta adu eragana ai khoi gi cycle masa soina puraga oina salagero adu su ya ima cycle asi puraga adum salasu salage asia haina raba matung dai si nongalaklaba kana duda cycle ma puduna lakle cycle adu puduna ise thabak subada du maksali tawbadabu matam khara khajik tangdi numit ni humni maksidi kariya du pakna laktabanina aise nganta na halakle siri banu pimasa si sulaikai gi nupi masani dukan halakpa matam da truck ado steering feloi badagi thomjan khibani hai asum tawdana thawdo ase thokraba matungda nupi masa du gi sorat ado madu loitri phawadi yumdagi mapan phakne hekta thoknaramde aidana bu thabakna yadabagi nganta na halakpasu yadaba marak ta khara yaurakani haidana cycle adu puduna lakpani nupi masa adu gi asti yaurumda ki tanjaduda makhoigi konthong thangba saruk adomdo yana tamnai hai ai khoidagi khara salaga makhoigi konthong adu laire makhoigi konthong thangba saruk adomda nupi masa madum lepaga lai hai asum tawdana sorat nume khara ni wali ngai tanjaduda numitumadi thabaga si khara makhaisu yami gari singa du su yamna lakpa maramna gari singa do ki matik siambada numit ta singkhri matang matamna yada dana isi thengna hanjin ba haiba doi kadori nganna hanjil lagi haiba su paisa khaktang pamba thabakna suning daba ta ga dori bani haidana isi gari gumba mata hairamde ta kumana laktuna hemba thabaga se loisin ba nairaga yum da hanarasi singaje nangbu kibrane ta Kumar ai yanida kaisu thoina kitida cycle da lakpanina kaya thudona khanbadi odida madugi mapado hek yauraklaba kan cycle ase khara yang hekta thauragi oh phare adudi ngasi gi oina di pung nipan tagada badi mandi tare makhaya dai dalo singada ba mali asumna ta Kumana hairam laba kan adu dai khosi hoi haidana yari tawbada boy gi sada kaya thudona yaning ba makti oidi pung tare makhai kitang helaklaba kan nipan taramdai ki matam aduda imana phone tawrakle ai su imada halaklagi thabaga siloi ka dawre haidana imada khumi phone adu thamnaraba matung dai khoisi yum da hanarasya haidana hainarakle imana ba hembana singaje nangbuna thanta hanba yaga doribro babai bani thilora bhai yanida ai adum ithanta hankrage cycle si su yauri adu oiragana aikhoi doina le asidana hayeng nongalaga gyan tana thabak mafam degi oina halla adu su nungai roida bhai ai yumda dum hallagi apharese nang su gyan tana pothauro thabaga singa sidi khara yamna sukhrabani aingondagi nang hena waramaduni pharese ai gidamakta kaya thoini hena waru ranu yare nang su gyan tana pothauro asi hairam laba matung dai si mana ba hembana aphare dudi gyan tana haloko horen yumda yobaga phone tawro ko ado nang maikhet asengba ma pai ki ga bro mai asengba as ba yarida cycle si yang na thaukrage aduga
maikhe khepai matam su lairoi. Oh, phare phare dudi gyan tana chalo. Haidana imana bahem badu su lai hore. Ai so sum laklaba kan nimik khara ni asidi cycle adu puduna laklabanina isa sikitang di kiwadi pharami. Khongnang mapa adu yorakadore. Cycle ase ai so dum ot otuna thorakpani. Lambi di su pumam hekta mammi. Kanagumba amata su chatnade. Thabal gi mangal ase su nong na loi nekta khanjin banina. Thabal gi mangal amata su thokti. Asum tawdana ise laklaba kan aduda khongnang yoramdai gi tanja aduda ai gi sasi karigumba ama itok tawrakle. As karigumba ama ta tawraktradi phanida. Asi haina cycle ado thauna cycle gi siana do taraklami. As on thokna pharak ta khreda. Siamaga ai khara thuna chatlagi. Phone gi maya dusu khutna pairaga kap kadawadusu pharak am itata. Ai se phone makhada hai badi sorok adugi makha tu da phone ado thamlaga cycle ado siamlagi haidana khalakle. Cycle ado siamba loire. Amuk cycle ado thauduna laklaba kan aduda cycle ado sen pungta ta bawarkle. Ihe on thokpagi matawnida. Seme tare. Kari cycle no sibo. Phare. Ai illaga oina chatlagi. As adubu matik jaka selan tholaga satka dori basi tandi amna tan kreda. Haidana ise cycle ado dum illaga lakle. Tawdaba khongnang mapa yoraklaba kan aduda khongnang ado masa mathanta phere haibagi mata agumna nangsi sumana mata sitte. Khongnang ado phere haibagumna mana sing ado lengba horakle. Ai suwa khalda kari kumba amata khanba tawdana cycle ado illaga dumak lakle. Khara tawbaga cycle ado ki maning thangba saruk ado khanglumlum tharakle. Cycle asisu inbada kaya thoidona sathaba haibado irakle. Kaino tawrikli basina cycle asi kaya inba sakidre. Haidana isi phana kana inga haidana tawi adubu inbado sungcha chatkidre. Cycle ado mokhang yangi aduga muksulum tharakle. Tawriba mong mataw singa si karino haidana ay si mai lay thogtuna yengluba kana duda kanagumba amata sulairamde. As on thokpagi matawnida. Phare ai adam halage. Haidana cycle ado illaga isi lakle. Handa muksumaning thangba saruka somsida khanglumdum tharakle. Tawriba mong mataw singa si aisu karino haidana handakti maya si khanglay lay thogtuna yengluba kana duda mamay mami singa du mafam isa satraba. Makok maset ama yaudra nupi ama aigi cycle gi carrier aduda tonglaga lairami. Mataw aduda aigi sasi khamprek khangduna yamna kana laurami. Adum hek laukhiba kan aduda nupi du mafam barang khangdana mangkhre. Karina hojiki mataw adudi aigi sasi mangla taibangla. Lambi da miso kana agumba mata lakti. Aisu cycle adu illaga laklagi khan hojik ngaktangi mamang do khiba singado isasi kirakbana khong asi thang bathoktre. Ai lambi si namdana nanthok taba yade salakeda. Haidana isi khongkabado thangba horaklaba kan aduda tung thangba saruk adomda mi khara langba gumna isi makhol khara tarakle. Makhol khara taraklaba kan aduda karino haidana isi mayado laithoktuna yengluba kan aduda musin muraba miyoi khara sabuna mai ki tung aside inarakle. Mataw adu hek uruba kan aduda igi sasi yamna kana lauraga ise kyan imang-mangduna makha tana haithakre. Aina gyan taraklaba kanda maiba matawduna imaga babaga na yang halami. Asum tawduna thokiba wari singa dusu loina tamlaba matungda maiba duna haujikti kasu thoidokpa amata tawraroida. Yengasi sorat ase mapung phana loidri phawbadi nang thabak ado gyan tana potharaga lairo. Sorat ase mapung phana loiraba kanda laigi tingi khara khuram thokse haidana imungna manungnasu aingonda hairakrabani. Lai khuram thoklabadi karigumba amata su tawraklaroida. Haidana maibaduna chatkre. Asum tawdana sorat loidri phawbadi aisu maibaduna hairambadugi matung inna thabak ado pakna chatre. Satpataraga sungihak tang yauraga isi yumda halakle. Sorat loiraba matung laigi tingi khara tawraba matung da karigumba amata su tawrakidre. Tawadabu sahi khudingi mi lawbodi adum lepa laiti. Sahi khudingi mi lawrabasu laigi tingi khara khuram laba matung da kasu thudokpadi akaiba mata tawdre. Aisu workshop yawbasi sathok chasin tawbada khara khudong sadre haidana aisu atopa mafam saka amada thabak tawba yawre.
wari ase matang asda losinjari. Karigumba wari ase nungaibiba taragadi like amadi subscribe share tobiramo haiduna jari. Aduga amana adom-adom-gi isada thokpa asengba warising laibiragadi aikoina pithokjariba WhatsApp number asida thabiraknaba ningsingjari. Ngasigi oinadi matang asda losinjarage. Mathangi warida mo hana thengnarasi. Ima laibakna yaifare.